Prime Minister Narendra Modi halakpaga Amit Shah na Manipur gi oiriba phibam tamduna mifam pangthokre. Governor Anusuya Uike nasu President Draupadi Murmu unaduna Manipur gi phibam khangankhre. Numit mangani gi khongsata United States amasung Egypt ta chaluraba matung ngarang ayuk anganbada laibak asida Prime Minister Narendra Modi hek halakpaga panthadani Union Home Minister Amit Shah na Manipur da May 2023 dagi hawjik phawbuda leptana thorogliba Kanglup masel gi wathok sing liduna khangankhre. New Delhi da laiba Prime Minister gi yumda Home Minister Amit Shah na Manipur da thorakiba lan asina maram oiraduna hawjik state asida lairiba security gi phibam liduna khangankhiba asida Union Minister Singh Hardip Singh Puri Nirmala Sitharaman amasung Bhupendra Yadav su saruk yakhibaga loinana Union lainga ki senior official sing saruk yakhe. Prime Minister gi maiki dagisu Union Home Minister amasung atai minister sing yauna senior official sing na Manipur da hawjik oiriba phibam gi matangda thamlakpa wafam sing pukning sangna takhe. Adumoy namak Prime Minister gi maikhaidagi Manipur gi damak lakhwatkadaba thaurang singi matangda kari karamba wafam sing phongdokhibagi haibadudi khangba ngamkhidre. Panba yabade Prime Minister na ngarang ayuk anganbada laibak asida halaktringai gi mangoinana ngahan ayuk Manipur gi Chief Minister N Biren Home Minister na kaurakpadagi Delhi da satuna unakhibane. Chief Minister N Biren gi maikhaidagi Manipur da ngahan phawbada laikhiba phibam gi matangda report amasu Home Minister da submit tawkhibane. Loyna na pungkhay amarom chumna Home Minister na Chief Minister N Biren Manipur gi Rajya Sabha gi MP Laiksemba Sanajauba Manipur Assembly gi Speaker T.S. Saitavrata BJP gi Wangangloy amasung Northeast in charge Dr. Sambit Patra amasung Intelligence Directorate gi Director ga suphamina duno wari sanakibanay amarom da hawjik Delhi da leriba Manipur gi Governor Anusuya Uike na ngarang nungthel Rashtrapati Bhavan da President Draupadi Murmu ga unaduna hawjik Manipur da leriba phibam singi matang da paudam khre. Maki paudam da phurup ani gi marakta thoganingdaba thokdok sing thorakpadagi oiragliba phibam sing su khanganikhe. Loina na thorakliba thokdok sing asigi manungchan na thokiba tongan ba thokdok sing su tamladuna kupna khanaki aduga matau karamna Manipur gi phibam masi laksinduna amuka na ingtapa purakadagi haibagi matang da su President ga khanakhe. Governor gi maikaidagi mahakna Imphal, Churachandpur amasung Bishnupur district ta hangliba relief camp singda chatuna changja phamlauriba miyoi singa unabagi wari su pankhe. Manipur gi hawjik wariba phibam sigi matangda state amasung union laingangna laukhalakpa relief ki thabak sing yauna resettlement rehabilitation gi matangda su puthokuna khanakhe.